ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯁꯤꯅ ꯁꯪꯄꯥꯏꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯅ ꯃꯤꯔꯨꯛꯅꯤ꯫ ꯍꯔꯥꯎꯕꯒꯤꯁꯨ ꯄꯤꯔꯥꯡ ꯂꯩ, ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯄꯤꯔꯥꯡ ꯂꯩ꯫ ꯀꯞꯄ ꯅꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯁꯦꯟ ꯇꯤꯡꯗꯅ ꯅꯨꯡꯉꯥꯏꯕꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯡꯉꯕꯣꯏ ꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯁꯦ ꯇꯦꯟꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯊꯕꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗꯅ ꯇꯧꯔꯤꯕ ꯊꯕꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏꯊꯤꯍꯜꯂꯤ꯫ ꯖꯨ ꯌꯣꯜꯂꯒ ꯖꯨ ꯊꯛꯇ꯭ꯔꯕ, ꯆꯨꯔꯨꯞ ꯌꯣꯜꯂꯒ ꯆꯨꯔꯨꯞ ꯊꯛꯇ꯭ꯔꯕ, ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯁꯥꯕꯒꯨꯝꯕꯅꯤ꯫ ꯑꯊꯧꯕ ꯍꯨꯏ ꯂꯩꯕ ꯏꯃꯨꯡ ꯃꯤ ꯀꯌꯥ ꯆꯪꯅꯤꯡꯗꯦ, ꯏꯁꯧ ꯀꯟꯕꯤ ꯅꯨꯄꯤ ꯂꯩꯕꯤ ꯏꯃꯨꯡ ꯃꯤ ꯀꯌꯥ ꯆꯪꯅꯤꯡꯗꯦ꯫ ꯅꯨꯄꯤꯒꯤ ꯏꯁꯧ ꯂꯥꯡꯕꯗꯤ ꯌꯨꯝꯊꯛꯇ ꯅꯣꯡ ꯆꯨꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯄꯪꯕꯤ ꯅꯨꯄꯤꯗꯤ ꯂꯥꯎ ꯈꯣꯡꯒꯜꯂꯤ, ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯃꯤ ꯑꯃꯁꯨꯡ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯍꯨꯔꯥꯟꯕ ꯏꯁꯤꯡꯗꯤ ꯊꯨꯝꯃꯤ, ꯂꯣꯟꯅ ꯆꯥꯕ ꯇꯟꯗꯤ ꯍꯥꯎꯏ꯫ ꯂꯥꯟꯅ ꯐꯪꯉꯤꯕ ꯂꯟꯗꯤ ꯀꯔꯤꯁꯨ ꯇꯣꯡꯖꯗꯦ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕꯅ ꯁꯤꯕꯗꯒꯤ ꯀꯟꯕꯤ꯫ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯀꯣꯛꯊꯛꯇ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ, ꯑꯗꯨꯕꯨ ꯍꯤꯡꯁꯥꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯆꯤꯟ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯆꯥꯅ ꯐꯔꯒ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯍꯔꯥꯎꯏ, ꯃꯆꯥꯅ ꯐꯠꯇ꯭ꯔꯒꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯩ꯫ ꯁꯨꯕꯨ ꯁꯨꯅꯤꯡꯂꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯋꯥꯠꯇꯦ, ꯁꯨꯕꯨ ꯁꯨꯅꯤꯡꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯉꯥꯡꯕ ꯉꯝꯂꯕꯁꯨ, ꯆꯤꯡꯖꯥꯎ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯍꯣꯡꯕ ꯉꯝꯂꯕꯁꯨ, ꯅꯪꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯈꯤꯡꯂꯤꯕ ꯀꯣꯇꯥꯟ ꯑꯃꯒꯨꯝꯕꯅꯤ꯫ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯅꯤ, ꯑꯗꯨꯕꯨ ꯍꯤꯡꯁꯥꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯆꯤꯟ ꯀꯨꯞꯁꯤꯜꯂꯤ꯫ ꯌꯦꯡꯊꯤꯅꯕ ꯈꯠꯅꯕ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯂꯪꯖꯕ ꯄꯨꯝꯅꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯨꯞꯁꯤꯟꯕꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯂꯧꯔꯤꯕ ꯃꯍꯥꯛ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛ ꯂꯩ, ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯗ ꯂꯧꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯔꯥꯟꯕꯗ ꯆꯠꯂꯤ꯫ ꯂꯧꯁꯤꯡ ꯂꯩꯇꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ ꯃꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯏ꯫ ꯆꯥꯟꯕꯤ ꯍꯩꯕꯤ ꯅꯨꯄꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯤꯁꯤꯡꯅ ꯂꯟ ꯊꯨꯝꯗꯃꯛ ꯐꯪꯒꯅꯤ꯫ ꯊꯥꯕꯨ ꯊꯥꯖꯅꯔꯕꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯚꯥꯞ ꯇꯥꯅꯕꯅꯤ, ꯊꯥꯕꯨ ꯊꯥꯖꯅꯗ꯭ꯔꯕꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯥꯟꯅ ꯂꯧꯕꯅꯤ꯫ ꯊꯥꯖꯕꯅ ꯂꯣꯏꯅꯕꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯆꯨꯝꯕ ꯆꯤꯟꯕꯥꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯃꯤꯅꯝꯂꯤꯕ ꯂꯩꯇꯣꯟꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ꯫ ꯐꯠꯇꯕ ꯁꯔꯨꯛ ꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯝꯊꯥꯛ ꯂꯩ, ꯑꯗꯨꯕꯨ ꯏꯪꯊꯕ ꯄꯥꯎꯇꯥꯛ ꯄꯤꯕꯁꯤꯡꯗꯤ ꯍꯔꯥꯎꯕ ꯂꯩꯒꯅꯤ꯫ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯂꯝꯖꯤꯡꯕꯤ, ꯑꯗꯨꯕꯨ ꯐꯠꯇꯕꯁꯤꯡꯒꯤ ꯂꯝꯕꯤꯅ ꯃꯈꯣꯏꯕꯨ ꯂꯝꯁꯤꯔꯥꯟꯅꯅ ꯄꯨꯊꯣꯛꯏ꯫ ꯑꯄꯪꯕ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕꯗꯤ ꯃꯥꯏꯗ ꯇꯣꯡꯕ ꯀꯥꯡ ꯍꯥꯠꯄꯒꯨꯝꯕꯅꯤ꯫ ꯀꯥꯡ ꯑꯗꯨ ꯍꯥꯠꯄꯗ ꯅꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯥꯎꯃꯩ ꯊꯥꯟꯕꯤꯔꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯂꯝꯕꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯜꯍꯟꯕꯤꯒꯅꯤ꯫ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯕꯨꯗꯤ ꯁꯤꯔꯒ ꯍꯤꯡꯕꯅ ꯍꯦꯟꯅ ꯐꯩ꯫ ꯈꯖꯤꯛꯇꯗ
ꯊꯥꯖꯕ ꯌꯥꯕ ꯃꯍꯥꯛ ꯑꯗꯣ ꯑꯆꯧꯕ ꯊꯕꯛꯇꯁꯨ ꯊꯥꯖꯕ ꯌꯥꯒꯅꯤ꯫ ꯈꯖꯤꯛꯇꯗ ꯊꯥꯖꯕ ꯌꯥꯗꯕ ꯃꯍꯥꯛ ꯑꯗꯣ ꯑꯆꯧꯕ ꯊꯕꯛꯇꯁꯨ ꯃꯍꯥꯛ ꯊꯥꯖꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯍꯤꯡ ꯍꯥꯏꯕꯁꯤꯅ ꯃꯝꯕ ꯍꯦꯜꯂꯤꯃꯈꯩ ꯊꯣꯛꯂꯤꯕ ꯊꯥ ꯑꯃꯁꯨꯡ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯉꯥꯜꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯔꯛꯄꯅꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯁꯥꯗ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯅꯍꯥꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯅꯍꯥꯛ ꯆꯠꯈꯤꯒꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯁꯣꯟꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯁꯣꯟꯅ ꯑꯗꯨꯃꯛ ꯍꯟꯈꯤꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯔꯨ ꯂꯨꯖꯕꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯨꯖꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯣꯝꯕꯨ ꯏꯔꯨ ꯂꯨꯖꯕꯤꯒꯅꯤ꯫ ꯃꯁꯤꯗꯕꯨ ꯅꯍꯥꯛ ꯀꯔꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯃꯁꯤꯗꯕꯨ ꯅꯍꯥꯛ ꯀꯔꯤꯒꯤ ꯅꯥꯄꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯕꯒꯦ? ꯎꯅ ꯋꯥꯅ ꯈꯥꯕ ꯁꯝꯕꯟꯗꯤ ꯅꯝꯈꯥꯏꯔꯒ ꯆꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯑꯊꯤꯕ ꯋꯥꯍꯩꯅ ꯈꯥꯈꯤꯕ ꯁꯝꯕꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯍꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯣꯏꯔꯝꯕ ꯌꯦꯛꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯥꯔꯊ ꯌꯥꯎꯗꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯑꯥꯔꯊ ꯂꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯖꯅꯕ ꯑꯩꯅ ꯄꯤꯊꯣꯛꯂꯕꯁꯨ, ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯄꯤꯊꯣꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯍꯟꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯀꯨꯏꯅ ꯈꯥꯡꯕꯤ ꯑꯃꯁꯨꯡ ꯆꯥꯟꯕꯤ꯫ ꯅꯨꯡꯁꯤꯕꯅ ꯀꯜꯂꯛꯇꯦ꯫ ꯅꯨꯡꯁꯤꯕꯅ ꯅꯥꯄꯟ ꯇꯧꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯆꯥꯎꯊꯣꯛꯇꯦ꯫ ꯅꯨꯡꯁꯤꯕꯅ ꯑꯊꯤꯕ ꯃꯆꯠ ꯆꯠꯇꯦ꯫ ꯅꯨꯡꯁꯤꯕꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯊꯨꯅ ꯁꯥꯎꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯐꯠꯇꯕ ꯈꯟꯗꯦ꯫ ꯅꯨꯡꯁꯤꯕꯅ ꯍꯔꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕꯗ ꯍꯔꯥꯎꯏ꯫ ꯅꯨꯡꯁꯤꯕꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯊꯤꯗꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯉꯥꯡꯒꯨꯝꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯉꯥꯡꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯉꯥꯡꯒꯨꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯒꯤ ꯃꯇꯧ ꯑꯗꯣ ꯊꯥꯗꯣꯛꯈꯤ꯫ ꯑꯐ ꯁꯥꯁꯤꯟꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯌꯨ꯫ ꯐꯠꯇꯕ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯨꯀꯠꯆꯧ꯫ ꯑꯐꯕꯗꯨ ꯅꯍꯥꯛꯅ ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯕꯒꯨꯝꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ꯫ ꯑꯃꯅ ꯑꯃꯕꯨ ꯑꯊꯣꯏꯕꯅꯤ ꯅꯤꯡꯗꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯊꯕꯛꯇ ꯇꯟꯒꯅꯨ, ꯊꯋꯥꯏ ꯌꯥꯎꯅ ꯇꯧ꯫ ꯑꯋꯥ ꯑꯅꯥꯗ ꯈꯥꯡ ꯍꯩꯌꯨ꯫ ꯍꯥꯏꯖꯕꯗ ꯇꯠꯇꯅ ꯍꯥꯏꯖꯧ꯫ ꯑꯁꯦꯡꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯠꯄꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯧ꯫ ꯂꯝꯂꯥꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ꯫ ꯅꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯠ-ꯅꯩꯔꯤꯕ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯁꯤꯔꯥꯞ ꯇꯧꯕꯤꯒꯅꯨ꯫ ꯍꯔꯥꯎꯔꯤꯕꯁꯤꯡꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎꯃꯤꯟꯅꯧ꯫ ꯀꯞꯂꯤꯕꯁꯤꯡꯒ ꯀꯞꯃꯤꯟꯅꯧ꯫ ꯀꯅꯥꯗꯁꯨ ꯐꯠꯇꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯐꯠꯇꯕ ꯈꯛ ꯍꯟꯒꯅꯨ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯆꯨꯝꯕꯗꯣ ꯇꯧ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛꯅ ꯉꯝꯕ ꯃꯈꯩ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯏꯪꯊꯅ ꯂꯩꯃꯤꯟꯅꯧ꯫ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯄꯤꯖꯧ꯫ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯄꯤꯕꯤꯌꯨ꯫ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯉꯝꯍꯟꯒꯅꯨ, ꯑꯗꯨꯕꯨ ꯑꯐꯕꯒꯤ ꯃꯄꯥꯟꯅ ꯐꯠꯇꯕ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯅ ꯉꯝꯃꯨ꯫ ꯅꯪꯒꯤ ꯑꯁꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯀꯅꯨ꯫ ꯃꯗꯨꯅ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ꯫ ꯅꯣꯡꯁꯥꯅꯕꯨ ꯇꯣꯏꯅ ꯉꯪꯂꯕꯗꯤ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯁꯥ ꯑꯃꯠꯇ ꯀꯩꯗꯧꯅꯨꯡꯗ ꯐꯥꯔꯔꯣꯏ꯫ ꯅꯪꯅ ꯉꯥꯡꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯑꯣꯏꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯃꯝꯕꯒ ꯑꯉꯥꯟꯕꯒ
ꯀꯩꯗꯧꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫